Manipur ki Khwairamband Keithel Chikna Chainaba Hiyangei gi nini panbada pangthokpa Ningol Chakouba Kumhei gidamak chei leiba lakpa meeyamna Imphal ki Khwairamband Keithel meeyamna Chikna Chainaba Ngamdana Tinkhre ngasi Meragi Thasi numit Hindu lining chatpasingi Diwali Kumhei numit asida maikai kayadagi lakpa meeyamna Khwairamband Keithel pungthan thanki Ningol kayana mapam lamdamda punaba haira yauna chanaba chei kaya leinaki loinana mabung maupa oiba singnaso Ningol singi khudol tamnaba firol yauna tongan ba potlam kaya leiba lakpa ki mami taki amaromda mi aduki matik yambana maram moiraga thokhaningdaba pamdaba thodok sing thoktanaba traffic police ki kangbu yauna Manipur police personnel sing mi kupnahum sing na leiri chei leiba lakpa singna SKTV news ka akhanana unabada makoina phongdorakpagi matung inna mamang chehida irang na maram moiraga Ningol Chakouba pangthokhidrabasu chehi sida irangi fibam khara faraktuna Ningol Chakounaba asi nungaiba fawi adubu thokliba irang asi mapung fana loishinbinaba leingakna sinbirabadi henna nungaigani haiba wafamsu thamnarakhi Charging dagi mayam ko wodo nungai khoju thamoi pele chai shooting do kuire mamang che ju le khore lana mayong na bonina adu ji upai lai tamne khoi mayam sije chaja leiba leitaba asak sera mam samina ji haraga samjamna charging da haroba tasina de mama ida khoi sum irang thoki bonina adu ka hode hadati kaugen de khale yamna chawo chawtoba thidna ko atanga me khoi gi nuksinabi marida amana khale bakan ya mayam nunga harawe chatpa phangdoise Chakouba hena silam do man hena selena hangai dagide nungai badi am phawe dubu amarom da am nungai te haibadi irang je lora kana na khai sengna tawbo pameba ado leiba kiri mayam na tawna rabani na khuju dum thola ga dum poli on ba yaura